ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯗꯥꯛꯇꯔ ꯕꯤꯔꯦꯁꯣꯔ ꯁꯤꯟꯍꯥ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯟꯠ ꯄꯦꯊꯣꯂꯣꯖꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯔꯣꯏꯁꯦꯝꯕ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕꯗ ꯗꯥꯛꯇꯔ ꯕꯤꯔꯦꯁꯣꯔꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯄꯥꯝꯕꯤꯗ ꯇꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯥꯌꯅꯤꯛ ꯑꯣꯏꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯃꯔꯨꯑꯣꯏꯅ ꯐꯪꯒꯤꯁꯥꯏꯠ ꯄꯦꯁꯇꯤꯁꯥꯏꯠ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯕꯥꯏꯑꯣ ꯄꯦꯁꯇꯤꯁꯥꯏꯠ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗꯒꯤ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯊꯣꯛꯍꯟꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎꯕꯗ ꯀꯥꯟꯅꯕ ꯃꯍꯤꯛ ꯃꯈꯜꯁꯤꯡꯅ ꯃꯗꯨꯕꯨ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯅꯩꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯐꯪꯕ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯍꯤꯡꯀꯨꯞꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯂꯥꯏꯅꯥ ꯉꯥꯛꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞ ꯍꯥꯏꯔꯤꯁꯤ ꯀꯥꯟꯅꯕ ꯃꯈꯜꯒꯤ ꯃꯍꯤꯛꯁꯤꯡꯅꯤ ꯑꯁꯤ ꯃꯍꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯐꯥꯏ ꯆꯨꯖꯥꯒꯤ ꯃꯈꯜ ꯑꯃꯁꯨ ꯂꯩ ꯑꯗꯩꯗꯤ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞ ꯃꯈꯜꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯡꯀꯨꯞ ꯕꯦꯛꯇꯦꯔꯤꯌꯥꯒꯤ ꯍꯤꯡꯀꯨꯞ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯂꯁ ꯃꯈꯜ ꯃꯈꯜ ꯕꯦꯁꯤꯂꯁ ꯑꯗꯨꯒ ꯕꯦꯁꯤꯂꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯂꯁ ꯁꯕꯇꯤꯂꯤꯁ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯅꯤ ꯃꯊꯪꯗꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯃ ꯍꯥꯏꯕꯗꯤ ꯁ꯭ꯌꯨꯗꯣꯃꯣꯅꯁ ꯐ꯭ꯂꯣꯔꯦꯁꯦꯟꯁ ꯁ꯭ꯌꯨꯗꯣꯃꯣꯅꯁ ꯐ꯭ꯂꯣꯔꯦꯁꯦꯟꯁ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯁꯨꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯀꯃꯔꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜ ꯑꯃꯅꯤ ꯕꯦꯛꯇꯦꯔꯤꯌꯥ ꯂꯁꯤꯁꯨ ꯕꯦꯛꯇꯦꯔꯤꯌꯥꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯀꯣꯛꯐꯥꯏ ꯆꯨꯖꯥꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞ ꯃꯈꯜꯗꯁꯨ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯀꯥꯟꯅꯕ ꯃꯔꯛꯁꯤꯗ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯍꯥꯏꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯔꯦꯀꯃꯦꯟꯗꯦꯠ ꯇꯧꯕ ꯍꯤꯡꯀꯨꯞ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯒꯤ ꯀꯥꯡꯂꯨꯞꯇ ꯕꯦꯁꯤꯂꯁ ꯑꯃꯗꯤ ꯁ꯭ꯌꯨꯗꯣꯃꯣꯅꯥꯁ ꯑꯗꯨꯒ ꯀꯣꯛꯐꯥꯏ ꯆꯨꯖꯥꯒꯤ ꯀꯥꯡꯂꯨꯞꯇ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁꯤꯁ ꯖꯦꯅꯔꯥ ꯃꯌꯥꯝ ꯑꯃ ꯄꯥꯝꯕꯤꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯏꯅꯥ ꯊꯣꯛꯍꯟꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤ ꯑꯗꯨꯃꯛ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯄꯥꯝꯕꯩ ꯑꯃꯔ ꯃꯁꯤ ꯑꯗꯨꯅ ꯄꯥꯝꯕꯤꯗ ꯊꯣꯛꯍꯟꯕ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯔꯥꯗ ꯄꯠꯍꯟꯕꯅꯤ ꯈꯪꯗꯦ ꯃꯧꯗ ꯄꯨꯝꯍꯟꯕꯅꯤ ꯈꯪꯗꯦ ꯊꯣꯛꯏꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯃꯥꯒꯤ ꯍꯥꯟꯅ ꯌꯥꯎꯖꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯥꯒꯤ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯍꯤꯡꯀꯨꯞ ꯃꯈꯜꯁꯤꯡꯁꯤ ꯂꯩꯕꯥꯛꯇ ꯍꯤꯡꯅ ꯂꯩꯕ ꯖꯤꯕ ꯃꯁꯤꯡꯅꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯔꯇꯤꯂꯥꯏꯖꯔꯒꯨꯝꯕ ꯑꯗꯩꯗꯤ ꯄꯦꯁꯇꯤꯁꯥꯏꯠꯀꯨꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯤ ꯌꯥꯝꯅ ꯆꯥꯡ ꯋꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯥꯟꯅꯕ ꯃꯈꯜꯒꯤ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯃꯊꯪ ꯁꯨꯝ ꯃꯁꯤꯡ ꯍꯟꯊꯔꯛꯏ ꯑꯗꯨꯅ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕ ꯍꯤꯡꯀꯨꯞꯁꯤꯡꯁꯤꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯑꯗꯨꯅ ꯅꯣꯡꯃꯩ ꯁꯨꯝ ꯃꯥꯏ ꯃꯁꯤꯡꯁꯤ ꯍꯟꯊꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯁꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇꯒꯤ ꯁꯨꯡꯗꯣꯛꯑꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯑꯗꯩꯗꯤ ꯂꯥꯏꯅꯥ ꯃꯈꯜꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯎꯄꯥꯏꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯀꯨꯞꯁꯤꯡ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯂꯧꯒꯅꯤ ꯕꯖꯥꯔꯗ ꯀꯩꯊꯦꯜꯗ ꯐꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯂꯧꯅꯅꯕꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯀꯅꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯁꯤ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯁꯤ ꯇꯧꯔꯒ ꯃꯁꯤ ꯁꯦꯝ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯔꯗꯪ ꯕꯤꯔꯦꯁꯣꯔꯅ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯀꯝꯄꯅꯤꯁ ꯃꯌꯥꯝꯅꯁꯨ ꯄꯨꯊꯣꯛꯇꯅ ꯍꯥꯔ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜꯁ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯁꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨ ꯍꯤꯡꯀꯨꯞꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯍꯤꯡꯀꯨꯞ ꯍꯥꯏꯇꯥꯔꯦ ꯅꯦꯇꯤꯚ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯗ ꯍꯤꯡꯀꯨꯞ ꯐꯪꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ICR ꯃꯅꯤꯄꯨꯔ ꯁꯦꯟꯇꯔ ꯂꯝꯐꯦꯜ ꯄꯥꯠꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯝꯐꯥꯜ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕꯗꯁꯨ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯟꯅꯔꯕ ꯂꯩꯅꯥ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯁꯤꯒꯨꯝꯕ ꯍꯤꯡꯀꯨꯞ ꯃꯈꯜꯁꯤꯡ ꯑꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯍꯥꯞꯀꯅꯤ ꯄꯥꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯏꯁꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯨꯗ ꯇꯣꯠꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯤꯡꯀꯨꯞ ꯆꯥꯏꯕꯒꯤ ꯃꯑꯣꯡꯁꯤ ꯀꯦꯃꯤꯀꯦꯜ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯖꯣꯝ ꯍꯥꯏꯗꯤ ꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯆꯔꯥꯁꯤ ꯇꯣꯠꯄ ꯅꯠꯇ꯭ꯔꯒ ꯑꯥꯂꯨꯒꯤ ꯆꯔꯥꯗꯁꯨ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯣꯠꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯔꯥ ꯁꯦꯝꯅ ꯊꯥꯕ ꯄꯥꯝꯕꯤꯁꯤꯡ ꯈꯥꯃꯦꯟ ꯁꯦꯝꯕ ꯈꯥꯃꯦꯟ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯆꯔꯥ ꯁꯦꯝꯕ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯇꯣꯉꯥꯟꯅ ꯁꯁꯄꯦꯟꯁꯟ ꯁꯦꯝꯃꯒ ꯃꯍꯤꯗꯨ ꯏꯁꯤꯡꯗ ꯇꯣꯠꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯑꯗꯩ ꯆꯔꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯇꯤꯡꯕ ꯄꯨꯡ 1 ꯄꯨꯡ 2 ꯇꯤꯡꯉꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯔꯥꯁꯤ ꯂꯤꯡꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯔꯥ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯅꯔꯁꯔꯤ ꯕꯦꯗꯁꯤꯗ ꯁꯤꯗꯁꯨ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯆꯥꯏꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯃꯦꯏꯟ ꯐꯤꯜꯗꯁꯦ ꯑꯁꯤꯗꯁꯨ ꯍꯤꯡꯀꯨꯞꯁꯤ ꯆꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯆꯥꯏꯕꯒꯤ ꯃꯑꯣꯡꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯈꯜ ꯃꯈꯜ ꯂꯩ ꯀꯌꯥꯝ ꯆꯥꯏꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯦꯏꯟ ꯐꯤꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯤ ꯑꯃꯗ KG 1.5 2ꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯆꯥꯏꯕꯤꯒꯗꯕ ꯑꯗꯨꯒ ꯍꯤꯡꯀꯨꯞꯁꯤ ꯆꯥꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯑꯃꯗꯤ ꯍꯤꯡꯀꯨꯞꯁꯤꯁꯨ ꯑꯍꯤꯡꯕ ꯖꯤꯕꯅꯤꯅ ꯂꯩꯕꯥꯛꯇꯨꯒ ꯆꯥꯏꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯍꯥꯎꯁꯤ ꯌꯥꯝ ꯋꯥꯡꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯂꯩꯍꯥꯎꯁꯤ ꯀꯃꯥꯏꯅ ꯋꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯆꯥꯏꯁꯤꯜꯂꯒ ꯋꯥꯡꯒꯗꯕ ꯂꯩꯍꯥꯎꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁꯠꯀꯨꯝꯕ ꯁꯟꯊꯤ ꯁꯩꯌꯨꯡꯒꯨꯝꯕꯁꯦ ꯌꯥꯝꯅ ꯋꯥꯡꯒꯗꯕ ꯅꯠꯇꯗꯤ ꯃꯥꯗꯤ ꯍꯤꯡꯀꯨꯞꯁꯤꯁꯨ ꯑꯍꯤꯡꯕ ꯖꯤꯕꯅꯤꯅ ꯃꯥꯏ ꯃꯁꯤꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯩ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ ꯃꯥꯏ ꯆꯥꯅꯤꯡꯉꯥꯏꯗꯨ ꯂꯩꯇ꯭ꯔ ꯇꯥꯔꯗꯤ ꯃꯆꯤꯟꯖꯥꯛꯁꯦ ꯂꯩꯇ ꯇꯥꯔꯗꯤ ꯑꯗꯨꯅ ꯃꯥꯏ ꯃꯁꯤꯡꯁꯦ ꯍꯟꯊꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯂꯩꯅꯥ ꯉꯥꯛꯊꯣꯛꯅꯕ ꯆꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯇꯨꯒꯤ ꯃꯥꯒꯤ ꯃꯄꯥꯡꯒꯜꯗꯨ ꯁꯣꯟꯊꯔꯛꯑꯒ ꯂꯩꯅꯥꯁꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯡ ꯑꯁꯤꯁꯨ ꯑꯍꯤꯡꯕ ꯖꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯆꯤꯟꯖꯥꯛ ꯇꯉꯥꯏ ꯐꯗꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯇꯤ ꯃꯔꯨꯑꯣꯏꯅ ꯑꯣꯔꯒꯥꯅꯤꯛ ꯃꯦꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯟꯊꯤ ꯁꯟꯌꯨꯡꯒꯤ ꯍꯥꯔ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯄꯠꯊ ꯄꯨꯝꯊꯔꯒ ꯁꯦꯝꯕ ꯍꯥꯔ ꯑꯣꯔꯒꯥꯅꯤꯛ ꯃꯦꯅ꯭ꯌꯣꯔꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯟꯅ ꯆꯥꯏꯕꯤꯔꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯉꯥꯛꯊꯣꯛꯅꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯈꯣꯏ ꯈꯪꯖꯔꯦ ꯑꯗꯨꯒ ꯄꯥꯝꯕꯤꯗ ꯇꯥꯕ ꯀꯔꯝꯕ ꯂꯩꯅꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯂꯩꯅꯥꯁꯤꯡꯇꯃꯛ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯃꯑꯣꯡꯗꯨ ꯂꯩꯕ꯭ꯔꯥ ꯀꯔꯤꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯗꯅ ꯃꯗꯨ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯇꯥꯔꯤꯕ ꯂꯩꯅꯥ ꯃꯈꯜꯁꯤ ꯑꯩꯈꯣꯏꯅ ꯃꯈꯜ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯃꯅ ꯐꯣꯂꯤꯌꯔ ꯗꯤꯖꯤꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯗ ꯇꯥꯕ ꯂꯩꯅꯥꯁꯦ ꯄꯥꯝꯕꯤꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯔꯥꯗ ꯇꯥꯕ ꯂꯩꯅꯥꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯜ ꯕꯣꯔꯟ ꯗꯤꯖꯤꯁ ꯍꯥꯏꯗꯤ ꯂꯩꯕꯥꯛꯇꯒꯤ ꯁꯟꯗꯣꯛꯄ ꯂꯩꯅꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯤꯡꯀꯨꯞꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇꯒꯤ ꯁꯨꯡꯗꯣꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡ ꯁꯝ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯋꯤꯜꯇꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯄꯥꯝꯕꯤꯁꯤ ꯊꯥꯔꯀꯥꯟꯗ ꯀꯪꯁꯤꯜꯂꯛꯄ ꯃꯇꯣꯟ ꯀꯪꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯀꯪꯁꯤꯜꯂꯛꯄ ꯄꯥꯝꯕꯤꯁꯦ ꯈꯨꯏꯗꯔꯛꯄ ꯂꯦꯞꯀꯪ ꯀꯪꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯈꯥꯃꯦꯟꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗ ꯃꯣꯔꯣꯛꯇ ꯑꯥꯂꯨꯗꯁꯨ ꯊꯦꯡꯅꯕ ꯂꯩꯅꯥꯁꯤꯡꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯁꯦꯝꯕꯗꯁꯨ ꯗꯦꯝꯄꯤꯡ ꯑꯣꯐ ꯍꯥꯏꯅ ꯆꯔꯥꯁꯤ ꯌꯥꯝ ꯈꯨꯏꯗꯔꯒ ꯄꯠꯁꯟꯕ ꯄꯨꯝꯕ ꯍꯪꯒꯥꯝꯗꯒ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯂꯩꯅꯥꯅꯤ ꯑꯁꯤ ꯂꯩꯅꯥꯁꯤꯡꯁꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯂꯤꯌꯔ ꯗꯤꯖꯤꯁ ꯍꯥꯏꯗꯤ ꯂꯩꯕꯥꯛꯇꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯁꯨ ꯆꯥꯏꯔꯁꯨ ꯃꯥꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯔꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯤꯡꯀꯨꯞꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯀꯨꯞꯁꯤ ꯆꯥꯏꯔꯀꯥꯟꯗ ꯄꯥꯝꯕꯤꯁꯤꯗ ꯄꯥꯝꯕꯤꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯩꯅꯥ ꯉꯥꯛꯊꯣꯛ ꯉꯝꯅꯕ ꯁꯛꯇꯤꯁꯦ ꯍꯦꯟꯒꯠꯍꯜꯂꯤ ꯍꯧꯖꯤꯛꯀꯤ ꯍꯤꯡꯀꯨꯞꯁꯤꯅ ꯆꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯆꯥꯏꯅꯤ ꯆꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞꯀꯤ ꯄ꯭ꯔꯣꯗꯛꯁꯤ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯁꯨꯝ ꯄꯥꯎꯗꯔ ꯐꯣꯔꯃꯨꯂꯦꯁꯟꯗꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯣꯏꯅꯁꯨ ꯂꯤꯀ꯭ꯋꯤꯠ ꯐꯣꯔꯃꯨꯂꯦꯁꯟꯗꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯂꯤꯀ꯭ꯋꯤꯠ ꯑꯣꯏꯒꯦꯔꯥ ꯄꯥꯎꯗꯔ ꯑꯣꯏꯒꯦꯔꯥ ꯃꯥꯁꯦ
liquid oiragana khoina liter amada 5 ml dagi 10 ml gi changda hujiki maik se yaurba maik se yauba keno se aduga powder formulation oiragana ma je gram 5 gram dai 10 gram haibdi gram manga dai gram 10 gi changda lauraga akoina liter amada totlaga chaiba matamda hojiki hairiba laina jingduga gi chawrak pama sum khoi ngakthokpa ngam aduga chaibagi mong sidi akoina hekta lebak ta sesangatra manara heta direct chaigadra pambidugi magi tangkak stage haitaren ko pambiduna listen raga di kan kana dabra haibna chingba leidana natraga saibudi habi khra khogi lingdring ida mangjongna soil treatment tawba soil drenching tawba natraga maru da totpa haibna chingba kayam su habi ki aru maru da totpa gi mong da di kramain tawi maru da di mapolon la kan da di singda literam da gram mangalin tara bok thilaga chaibiu ka hairi bse masi suna nataba da khoi maru kilo amada gram kaya gumba gi mapol hi tolaga natraga mahi kayam tingaga haibna chingba leidana maru gi mong mataw yamna line khangba ya mong da khardang biresron habiu akhoi maruda totpasi makhan ani gi lei amana dry seed treatment na hai dry seed treatment hai ji hingkup yauriba akhoi gi powder natraga mahi do marujida direct oina tosan mama aduna akhoi gi dry seed treatment na hai ani subadana paste or slurry haiba paste haibadi akhoi gi icham chamna akhoi gi molom duna natraga na colgate season ba brush tawbada paste haibado adumain tawhan gadaba aduna akhoi gi powder se lauraga ising gi chang ji ml 10 dagi 10 rom tosalaga ahamada ma je molom dumaina natraga akhoi gi colgate ki paste dumaina sembi gadaba adai hujiki paste si akhoi gi kg magi changda marujida yam phajana totpi gadaba marujida totpai matungda thadri mamangda urumda kaina haibada akhoi gi hingkupsi ahingba jibanina nuksa jida ma je fuba matamda nuksa jida yauriba ultraviolet ray hairiba ray je ma expose to thengna bada mai hingkup si hatokpa ngam ba nuksa gi kano sina aduna yaringai di urumda thambiraga adai hek thabaga khogi leibak na kupsana thambiba adu hujiki hariba hingkup tegi semba hidak haitare ko masidi khoina saibudi low singubugi leiriba tongan ba research station sing Asia Central Agriculture University haibna chingba sing asida makhoina research ki oina karina adugumba sample oina khabadi puthokpa thengni adu masi lomi sing adi masi irai laina phangba yaba mawongda haibadi lomi sing sijina gen khalle khoina ngasi ngangnariba nainariba si taruraga lomi sing na hariba polam sing ge masidi yam phaina akhoi hakchang ko soktaba masidum tawiyenge haiba taragadi kanana kadai degi kadai waida karmaina phangadege masi irai laina phangba ya pola haibina chingba punama adusu longmi chnausin khangba wafum oigani khardang happy bayabra hingkup sidi akhoi gi huji ki oina Central Agriculture University Iroisembada khoi puthok chai ado khoi gi state award farmer jing sinhousing huji akhoi gi technology lauraga technology do season adana masa gi puthokpa haugra thawal dagi thawal wangna taba adoidi akhoi hainau bokta adoi leimaram gi farmer sinhousing ju masa gi puthokre akhoi technology ji yam laiba technology ni kainoji akhoi gi trichoderma hariba hingkupsi akhoi gi university dagi pijai free of cost hadi paisa gai amta kaino tawdobida aduga technology ji khoina chengkupta yam laina farmer isinausing na masa gi mayum da puthok ngamnaba technology ni aduga bacteria gi hingkup sidi huji ki oina akhoi gi university dadi puthokte aduga commercial oina chemical yon ba hadi hidak khoi fertilizer har yon ba dukan sing da su sum yam laina yam toina sum phangbi kani hujiki haiba kokhwai suja gi oiba trichoderma viridi bor su makhan gi ruga manipur da maru oina phangi ba makhal sina trichoderma karama makhal gi waramno karama trichoderma strain oiramna masi trichoderma je koi strain ani ohum lai si ani ohum strain je hoi samna haibada trichoderma harzianum hairiba strain jini aditi trichoderma aspergillum hairiba si strain jini aduga trichoderma coningi siudu coningi makhan strain laigre ado akoina asi trichoderma ji kamaina laino haibada wari macha matang thamjage hoi asi khoina ahambada 2011 da
ꯆꯍꯤ 7-9 ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯦꯟ ꯄꯤꯊꯔꯛꯇꯅ ꯄ꯭ꯔꯣꯖꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯖꯈꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯒ ꯃꯅꯤꯄꯨꯔ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ 8ꯁꯤ ꯄꯨꯂꯞꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯁꯣꯏꯜ ꯁꯦꯝꯄꯜ ꯂꯩꯕꯥꯛꯁꯦ ꯀꯂꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯁꯦ ꯁꯨꯡꯗꯣꯛꯈꯤ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏ 200 ꯔꯣꯝ ꯁꯨꯡꯗꯣꯛꯄ ꯉꯝꯈꯤ ꯑꯗꯨ ꯁꯤ 200ꯁꯤ ꯑꯩꯈꯣꯏꯅ ꯄꯦꯊꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯂꯦꯕꯣꯔꯦꯇꯔꯤꯗ ꯄꯨꯔꯛꯑꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ 4-5 ꯈꯟꯗꯣꯛꯈꯤ 4-5ꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯕ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯒ 4-5ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯈꯤ ꯑꯗꯣ 4-5ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯥꯛ ꯁꯟꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯑꯒ ꯑꯗꯩꯗꯤ ꯐꯥꯔꯃꯔ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯐꯥꯔꯃꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅꯁꯨ ꯁꯨꯝ ꯄꯨꯊꯣꯛꯄ ꯍꯧꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ 4-5 ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯐꯔꯦ ꯍꯥꯏꯅ ꯈꯪꯒꯠꯂꯕ 4-5ꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯂꯧꯃꯤ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯑꯒ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯐꯪꯍꯜꯂꯤꯕꯁꯦ ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣꯁꯦ ꯃꯍꯤꯛꯁꯤ ꯀꯣꯏꯄꯨ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝ ꯍꯥꯏꯅ ꯄꯤꯔꯒ ꯀꯔꯝ ꯍꯥꯏꯅ ꯄꯨꯔꯦ ꯍꯥꯏꯔꯒ ꯀꯔꯝ ꯍꯥꯏꯅ ꯃꯁꯤꯡ ꯌꯥꯝ ꯊꯣꯛꯍꯟꯗꯣꯏꯅꯣ ꯍꯥꯏꯖꯔꯤꯕ ꯃꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯊꯧꯑꯣꯡ ꯃꯗꯨꯁꯨ ꯈꯔꯗꯪ ꯑꯩꯈꯣꯏ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯟꯠ ꯄꯦꯊꯣꯂꯣꯖꯤꯗ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯃꯥꯒꯤ ꯄꯤꯌꯣꯔ ꯀꯜꯆꯔ ꯁꯤ ꯀꯣꯅꯤꯀꯦꯜ ꯐ꯭ꯂꯥꯛꯁꯇ ꯍꯥꯞꯄꯒ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯍꯪꯂꯥꯛꯄ ꯐꯥꯔꯃꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯄꯤꯔꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯃꯣꯏꯅ ꯆꯦꯡꯀꯨꯞꯇ ꯌꯥꯝ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯇꯦꯛꯅꯣꯂꯣꯖꯤꯅꯤ ꯑꯗꯨꯒ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯇꯥꯡꯕ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯐꯥꯔꯃꯔꯁ ꯂꯦꯚꯦꯜꯒꯤꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯨꯝꯀꯣꯛ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯂꯩꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝ ꯂꯥꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯐꯥꯔꯃꯔꯁ ꯂꯦꯚꯦꯜ ꯌꯧꯅꯕ ꯍꯣꯠꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯅꯤ ꯑꯗꯨꯅ ꯐꯥꯔꯃꯔꯁꯀꯤꯗ ꯂꯩꯔꯤꯕ ꯆꯦꯡꯀꯨꯞ ꯋꯥꯏꯀꯨꯞ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯗꯔꯀꯥꯔ ꯇꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯁꯦ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯆꯦꯡꯀꯨꯞ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯇꯩꯁꯦ ꯌꯥꯝꯃꯣꯏꯗ ꯑꯇꯥꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯆꯦꯡꯀꯨꯞꯁꯤꯅ ꯈꯔ ꯍꯣꯡꯉꯦꯅ ꯇꯧꯔꯤꯔꯥ ꯀꯔꯤꯒꯤꯅꯣ ꯆꯦꯡꯀꯨꯞꯁꯤꯅ ꯍꯦꯟꯅ ꯐꯕꯒꯤꯔꯥ ꯌꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯒꯦꯍꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁ ꯍꯥꯏꯇꯥꯔꯦ ꯃꯔꯨꯗꯁꯨ ꯑꯗꯨꯗꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯏꯁꯀꯤ ꯃꯔꯨꯗꯁꯨ ꯃꯥꯁꯦ ꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯆꯦꯡꯀꯨꯞ ꯂꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯦꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯆꯤꯟꯖꯥꯛꯅꯤꯅ ꯑꯗꯨꯅ ꯁꯤꯗꯩꯗꯤ ꯆꯦꯡꯀꯨꯞꯁꯤꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯡꯀꯨꯞꯁꯤꯗ ꯁꯤꯖꯤꯟꯅꯕꯅꯤ ꯌꯥꯝ ꯂꯥꯏꯅ ꯌꯥम ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯕꯤꯗ ꯐꯥꯔꯃꯔꯁꯤꯡꯅ ꯄꯨꯊꯣꯛꯆꯅꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯐꯨꯠꯀꯗꯣꯏꯔꯥ ꯂꯣꯟꯒꯗꯣꯏꯔꯥ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯆꯦꯡꯀꯨꯞꯁꯤꯔ ꯂꯣꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯐꯨꯠꯇꯣꯏꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞꯁꯤ ꯈꯤꯇꯪ ꯆꯣꯠꯍꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯄꯒ ꯐꯨꯠꯀꯗꯕꯅꯤ ꯐꯨꯠꯄ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯏꯁꯤꯡ ꯄꯨꯂꯞ ꯍꯥꯞꯆꯜꯂꯒ ꯐꯨꯠꯀꯗꯕ ꯅꯠꯇꯦ ꯑꯁꯤ ꯐꯨꯠꯄꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞꯁꯤꯗꯤ ꯁꯨꯝ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯌꯥꯎꯔꯝꯒꯗꯕ ꯃꯍꯤꯛ ꯐꯠꯇꯕ ꯃꯈꯜꯒꯤ ꯃꯍꯤꯛ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯠꯇꯣꯛꯅꯕꯅꯤ ꯑꯗꯨ ꯃꯍꯤꯛꯁꯤꯡꯗꯨ ꯂꯩꯕ ꯇꯥꯔꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯗꯨ ꯃꯥꯏ ꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯍꯤꯛ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯠꯇꯣꯛꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯣꯅꯤꯀꯦꯜ ꯐ꯭ꯂꯥꯛꯁꯇ ꯄꯨꯔꯛꯏꯕ ꯃꯍꯤꯁꯤ ꯆꯦꯡꯀꯨꯞꯇꯨꯗ ꯑꯃꯨꯛ ꯍꯩꯖꯤꯟꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯔꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ꯭ꯔꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯊꯝꯕ ꯇꯥꯡꯉꯥꯏ ꯁꯤꯖꯤꯟꯅꯕꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯊꯥ ꯑꯃ ꯃꯈꯥꯏ 30 to 45 days ꯍꯥꯏꯕꯗꯤ ꯆꯦꯡꯀꯨꯞꯁꯤꯅ ꯃꯥꯒꯤ ꯀꯜꯆꯔ ꯃꯦꯗꯤꯌꯥ ꯑꯣꯏꯅ ꯃꯥꯒꯤ ꯍꯧꯐꯝ ꯍꯤꯡꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯤꯗ ꯃꯁꯤꯡꯗꯣ ꯌꯥꯝ ꯊꯣꯛꯍꯜꯂꯒ ꯑꯃꯨꯛ ꯆꯥꯏꯕꯒꯤ ꯋꯥꯅꯦꯕ ꯊꯥ ꯑꯃ ꯃꯈꯥꯏ ꯃꯇꯨꯡꯗ ꯁꯨꯝ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯃꯥꯏꯀ꯭ꯔꯣꯕꯤꯌꯦꯜ ꯄꯣꯄꯨꯂꯦꯁꯟ ꯃꯤꯁꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯗꯅ ꯃꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯆꯥꯏꯕꯗ ꯍꯥꯞꯄꯗ ꯆꯦꯛꯁꯤꯟꯒꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯕꯁꯤ ꯀꯔꯤ ꯂꯩ ꯑꯩꯈꯣꯏ ꯍꯤꯡꯀꯨꯞꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯍꯤꯡꯕ ꯖꯤꯕꯅꯤꯅ ꯃꯥꯁꯦ ꯃꯥꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯗꯨꯅ
ꯆꯥꯏꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗ ꯑꯣꯔꯒꯥꯅꯤꯛ ꯃꯦꯇꯔ ꯁꯟꯊꯤ ꯁꯟꯌꯨꯡ ꯅꯠꯇ꯭ꯔꯒ ꯀꯝꯄꯣꯁꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄꯤꯒꯗꯕ ꯃꯊꯪꯗꯅ ꯃꯥꯁꯤ ꯆꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯅꯨꯡꯁꯥꯗ ꯗꯥꯏꯔꯦꯛ ꯅꯨꯡꯁꯥꯗ ꯐꯨꯍꯟꯕꯤꯒꯗꯕ ꯎꯔꯨꯝꯗ ꯊꯝ ꯇꯥꯔꯦ ꯆꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤ ꯈꯣꯏꯖꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡ ꯆꯪꯍꯟꯅꯕ ꯀꯩꯅꯣꯁꯤ ꯍꯤꯡꯀꯨꯞꯁꯤ ꯃꯊꯛꯇ ꯇꯥꯎꯟ ꯂꯩ ꯇꯥꯔꯗꯤ ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯅ ꯍꯥꯠꯈꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯛꯁꯤꯟꯒꯗꯕ ꯄꯥꯏꯈꯠꯀꯗꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯑꯣꯔꯒꯥꯅꯤꯛ ꯃꯦꯇꯔ ꯐꯥꯔꯝꯌꯥꯔꯗ ꯃꯦꯅꯨꯌꯔ ꯀꯝꯄꯣꯁ ꯍꯥꯏꯕꯁꯤ ꯃꯁꯤꯃ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯟꯁꯨ ꯀꯌꯥ ꯂꯣꯏꯅꯗ꯭ꯔꯦ ꯁꯟꯊꯤ ꯁꯟꯌꯨꯡꯒꯤ ꯍꯥꯔ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯟꯊꯤ ꯁꯟꯌꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯍꯥꯞꯇꯕ ꯇꯥꯕ꯭ꯔꯥ ꯃꯗꯨꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏꯒꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯑꯩꯈꯣꯏ ꯚꯔꯃꯤ ꯀꯝꯄꯣꯁꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯀꯔꯝꯕꯅ ꯎꯄꯥꯏ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯟꯒꯤ ꯃꯊꯤ ꯃꯌꯨꯡꯁꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯤꯗꯥꯛꯁꯤ ꯍꯥꯞꯇꯕ ꯇꯥꯕ꯭ꯔꯥ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯩ ꯑꯩꯈꯣꯏ ꯁꯟ ꯃꯁꯤꯡꯁꯨ ꯍꯟꯊꯔꯦ ꯑꯗꯨꯗꯨꯅ ꯁꯟꯊꯤ ꯁꯟꯌꯨꯡ ꯐꯪꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯠꯁꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯍꯥꯏꯗꯤ ꯃꯊꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯤ ꯄꯨꯊꯣꯛ ꯉꯝꯅꯕ ꯂꯩꯕꯥꯛꯁꯤ ꯍꯤꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯟ ꯌꯥꯝ ꯂꯣꯏꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯍꯥꯏꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯁꯨ ꯃꯥꯁꯦ ꯀꯝꯄꯣꯁꯇꯤꯡ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯊꯍꯟꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯊꯍꯟꯕ ꯆꯔꯨꯒ ꯄꯨꯝꯊꯍꯟꯕꯗꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯌꯥꯝꯀꯩꯅꯣꯇꯧꯔꯒ ꯃꯩ ꯊꯥꯔꯤꯁꯤ ꯁꯤ ꯃꯩ ꯊꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁ ꯁꯦꯝꯃꯒ ꯆꯔꯨꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯁꯦ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯂꯥꯏꯅ ꯄꯨꯝꯊꯍꯜꯂꯒ ꯄꯠꯊꯍꯜꯂꯒ ꯑꯩꯈꯣꯏ ꯀꯝꯄꯣꯁ ꯑꯣꯜꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯅꯠꯇ꯭ꯔꯒ ꯕꯥꯏꯑꯣꯄꯦꯁꯇꯤꯁꯥꯏꯠ ꯃꯁꯤ ꯆꯥꯏꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯔꯁꯥꯌꯅꯒꯤ ꯑꯣꯏꯕ ꯍꯥꯔꯁꯤꯡ ꯑꯇꯩ ꯀꯦꯃꯤꯀꯦꯜꯒꯤ ꯄꯦꯁꯇꯤꯁꯥꯏꯠꯁꯤꯡ ꯑꯁꯤꯒ ꯆꯥꯏꯃꯤꯟꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯂꯩꯔꯒꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯔꯒ ꯃꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯥꯔ ꯑꯁꯤꯁꯨ ꯇꯉꯥꯏ ꯐꯖꯅ ꯈꯔꯗꯤ ꯆꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯍꯥꯔ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯀꯔꯤꯒꯨꯝꯕ ꯇꯤꯜꯍꯥ ꯍꯤꯗꯥꯛ ꯅꯠꯇ꯭ꯔꯒ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯀꯌా ꯋꯥꯠꯂꯤꯉꯩꯗ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕ ꯃꯥꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯂꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯁꯨ ꯃꯁꯤ ꯅꯥꯄꯤ ꯍꯤꯗꯥꯛ ꯆꯥꯏꯕꯤꯔꯅꯨ ꯍꯥꯔ ꯍꯥꯞꯄꯤꯔꯅꯨ ꯍꯤꯗꯥꯛ ꯑꯝꯇ ꯀꯥꯞꯄꯤꯔꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯒꯗꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞꯁꯤ ꯑꯍꯤꯡꯕ ꯖꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯁꯥꯌꯟꯒꯤ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔꯤ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞꯁꯤꯕꯨ ꯃꯁꯤꯡ ꯍꯟꯊꯍꯜꯂꯤ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯁꯥꯌꯟ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯐꯔꯇꯤꯂꯥꯏꯖꯔ ꯀꯦꯃꯤꯀꯦꯜꯁ ꯃꯌꯥꯝꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯨꯞꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯀꯨꯞꯁꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯁꯥꯌꯟꯒꯤ ꯀꯦꯃꯤꯀꯦꯜꯁ ꯃꯌꯥꯝꯁꯤꯡꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯑꯗꯨꯒ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯤꯗꯥꯛꯀꯨꯝꯕꯒꯗꯤ ꯂꯩ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄꯥꯏ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯍꯥꯏꯕ ꯇꯥꯔꯗꯤ ꯐꯟꯖꯤꯁꯥꯏꯠꯇ ꯕꯦꯕꯤꯁꯇꯤꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯁꯤꯒ ꯄꯨꯂꯞ ꯁꯤꯖꯤꯟꯅꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯇꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯇꯩꯗꯤ ꯑꯌꯥꯝꯕꯗꯤ ꯁꯨꯝ ꯌꯥꯗ꯭ꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯗꯥꯛꯇꯔ ꯕꯤꯔꯦꯁꯣꯔ ꯁꯤꯟꯍꯥ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯀꯨꯞꯁꯤꯡ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯄꯥꯝꯕꯤꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯗꯥꯛꯇꯔ ꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ